Manipur Reader na punam ko taram noksari. Ngasigo iba pao macha amatang miyam da pao tamjari. Sahi nipan gi nupi macha ama ikai khumnaba manghan bikre. Pikliba sahi nipa lom tangai riba nupi macha ama buyum thangnabada laiba sahi kun manga rom suraba nupi angang su lairaba nupa amana ikai khumnaba manghan bikre hairi. Thaudo adu da senariba mioi amadi imung manungi mioi sing lot kre. Thaudo adu da senariba nupa ado haujik phawo pulisna fawa ngamdabagi matangda ngarang numidang nupa adugi yumda miyam thomjin kre. Pulisna matam chana laktuna control ta hobadagi pamdaba thaudokti thokidre. Laikai adugi mioi amana su ngarang chathariba irang ado mob justice pambagi nate ngasi phawo pulisna senariba mioi sing ado fawa ngamdabadagi miyamna hongnaruba naidne accuse adugi mayumda thomjilakpani. Maram aduna athubada senariba mioi sing ase faduna chairak pibiyo haiki. Sahi nipan da ngairiba nupi macha adubu ikai khumnaba manghan kre hairiba thaudo ase saliba tha sigi mapangi numidang wairam pung mari makhairom tawa matamda kumbi police station gi manung chanba area da thokibani. Thaudo asida chenai haiba mioi adudi Abdul Qayyum apokpagi mingna asaubi kawi. Abdul Qayyum na angang adubu mayumda pusilaga ikai khumnaba manghan khibani hairi. Maral laiba mioi aduda sab chaba chairak pibiyo haina angang adugi apokpana phongdorakli.